ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯋꯥꯡ ꯈꯨꯟ ꯑꯁꯤ ꯉꯁꯤꯗꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗ ꯇꯤꯜꯂꯤ꯫ ꯉꯥꯏꯔꯤ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ, ꯌꯦꯡꯅꯔꯤ ꯃꯍꯩ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯕ ꯈꯔ ꯑꯃꯅ ꯂꯦꯞꯂꯝꯂꯤꯕ ꯃꯤ ꯏꯟꯊꯣꯛꯇꯨꯅ ꯂꯦꯞꯅꯕ ꯍꯣꯠꯅꯕ ꯑꯣꯏꯍꯜꯂꯦ ꯅꯨꯃꯤꯠ ꯑꯁꯦ ꯀꯨꯝꯍꯩ ꯑꯃꯒꯨꯝ꯫ ꯉꯁꯤ ꯑꯁꯤꯅꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯣ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯂꯩꯔꯤꯕ, ꯀꯔꯤ ꯃꯔꯥꯜ ꯇꯧꯔꯨꯕꯒꯤꯗꯃꯛ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅꯗꯤ ꯂꯣꯏꯅ ꯈꯪꯏ꯫ ꯈꯨꯟ ꯄꯨꯝꯕ ꯅꯤꯡꯊꯦꯝꯃꯥꯒꯤ ꯋꯥꯔꯤ ꯈꯪꯏ꯫ ꯅꯤꯡꯊꯦꯝꯃꯥꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯂꯩꯁꯥ ꯀꯌꯥꯅꯤ ꯂꯩꯔꯤꯕ꯫ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯂꯩꯔꯕꯁꯨ, ꯃꯤꯡꯊꯣꯜ ꯀꯌꯥ ꯐꯪꯂꯕꯁꯨ ꯃꯥꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕꯗꯤ ꯍꯟꯊꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯀꯅꯥꯒꯨꯝꯕꯤ ꯃꯐꯝꯗꯒꯤ ꯇꯥꯝꯈ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯂꯦꯞꯂꯤ꯫ ꯍꯜꯂꯛꯂꯔꯣꯏ ꯈꯪꯂꯕꯁꯨ ꯀꯔꯤꯒꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤꯕ? ꯊꯃꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯥ? ꯅꯤꯡꯊꯦꯝꯃꯥꯒꯤ ꯊꯃꯣꯏꯗꯤ ꯀꯅꯥꯒꯨꯝꯕꯤ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯣꯏꯕꯒꯤꯔꯥ? ꯅꯤꯡꯊꯦꯝ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯒꯤ ꯅꯥꯏꯗꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯂꯩꯃ ꯃꯥꯗꯤ ꯃꯆꯥ ꯃꯥꯅ ꯃꯐꯝꯗꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ "ꯏꯆꯥꯊꯣꯏꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥ ꯃꯩ ꯂꯧꯊꯣꯛꯑꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯔꯨ ꯈꯔ puthorꯛꯇꯨꯅ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯡꯒꯣꯟꯗ ꯊꯦꯠꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯅꯆꯥ ꯑꯩꯅ ꯐꯠꯇꯕ ꯑꯣꯏꯔꯨꯕꯅ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇ꯭ꯔꯕ ꯅꯆꯥ ꯑꯩꯒꯤ ꯋꯥꯊꯣꯛꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯆꯠꯂꯕꯣꯏꯀꯣ ꯏꯃꯥ ꯅꯪꯗꯤ? ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯅꯆꯥꯕꯨ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯝ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ." "ꯏꯆꯥꯊꯣꯏꯕ, ꯌꯥꯔꯤꯅꯤ ꯅꯪꯕꯨ ꯆꯥꯏꯊꯅꯕ ꯇꯧꯔꯣ, ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯏꯄꯥꯒ." ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯦꯝꯒꯤ ꯃꯇꯥꯎ ꯈꯣꯏꯃꯨꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩ ꯉꯁꯥꯏ ꯏꯇꯥꯎ ꯂꯧꯕ ꯂꯥꯛꯀꯦ ꯇꯧꯕꯅꯦꯕ, ꯑꯗꯨꯗ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯟꯗ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯊꯣꯛꯎꯗꯅ ꯂꯥꯛꯇꯕꯅꯦꯕ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯆꯥꯛꯀ ꯆꯥꯔꯕꯣ? ꯑꯁ ꯏꯇꯥꯎ, ꯅꯪꯗꯤ ꯍꯥꯟꯅ ꯐꯖꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯐꯖꯔꯝꯃꯤꯍꯦ꯫ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗꯣ ꯑꯍꯥꯎꯕ ꯌꯥꯝ ꯄꯤꯖꯕ꯭ꯔꯣ?" "ꯑꯁ ꯏꯇꯥꯎ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯍꯜꯂꯝꯗ꯭ꯔꯤꯅ ꯋꯥ ꯈꯨꯗꯤꯡ ꯅꯪ ꯈꯛ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗꯣ꯫ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯕꯨ ꯀꯅꯥꯅ ꯑꯍꯥꯎꯕ ꯆꯥꯏ ꯍꯥꯏꯒꯦ? ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯗꯨꯅ ꯆꯩꯔꯥꯛ ꯐꯪꯂꯨꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯥ ꯂꯩꯇ꯭ꯔꯕ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ ꯏꯇꯥꯎ." "ꯑꯁ ꯌꯥꯏꯁꯦ ꯏꯇꯥꯎ, ꯑꯩꯒꯤ ꯋꯥꯍꯩꯁꯤꯅ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯕꯣ? ꯌꯥꯔꯤꯁꯦ ꯑꯗꯣ ꯏꯇꯥꯎ, ꯄꯥꯕꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯦ, ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯄꯥꯕꯁꯨ, ꯑꯗꯨꯅ ꯄꯥꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯁꯤ." "ꯍꯩꯃꯥ, ꯏꯆꯥ ꯈꯣꯏꯃꯨ ꯂꯥꯛꯑꯝꯃꯤꯗꯅ, ꯑꯩꯗꯤ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯕꯅꯣ ꯂꯥꯛꯇ꯭ꯔꯦꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯌꯦꯡꯉꯣꯏ ꯅꯤꯡꯊꯦꯝ, ꯅꯇꯥꯎꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯕꯅꯤ꯫ ꯅꯪꯅ ꯂꯩꯇ꯭ꯔꯤꯉꯩ ꯅꯇꯥꯎ ꯑꯁꯤꯅ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤꯅꯦ꯫ ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯅꯇꯥꯎꯅ ꯈꯛ ꯀꯥꯎꯔꯨꯏꯗ." "ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯏꯇꯥꯎ, ꯀꯔꯤ ꯇꯧꯕꯤꯃꯜꯅꯣ? ꯅꯪꯒꯤ ꯄꯥꯕꯗꯤ ꯑꯩꯒꯤꯁꯨ ꯄꯥꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯄꯥꯕ, ꯑꯩꯁꯦ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯃꯥ ꯑꯩꯒꯤꯅ ꯑꯕꯣꯛꯇꯣ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯊꯣꯛꯎꯔꯦ, ꯑꯗꯨꯒꯤꯅꯦꯕ ꯉꯟꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯁꯦ꯫ ꯑꯗꯣ ꯄꯥꯕ, ꯍꯣꯔꯦꯟꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤꯀꯣ?" "ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ? ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯂꯩꯔꯝꯃꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯑꯩ ꯍꯣꯔꯦꯟ ꯆꯥꯅꯕ ꯉꯥ ꯐꯥꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯆꯠꯈꯤꯔꯝꯃꯤ꯫ "ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯏꯆꯥꯊꯣꯏꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯃꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯣꯏꯃꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯕꯨ ꯈꯣꯏꯃꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯁꯨ
ꯃꯆꯥ ꯃꯆꯥ ꯅꯨꯡꯁꯤꯅꯕꯗꯧꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯈꯣꯏꯃꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯛꯏ ꯎꯔꯦ ꯅꯤꯡꯊꯦꯝ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯤꯡꯉꯥꯏꯗ ꯐꯝꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯃꯇꯧ ꯑꯗꯨ ꯑꯎꯕ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯥꯅꯗꯤ ꯃꯇꯥꯎ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯕꯅ ꯍꯪꯅꯤꯡꯂꯨꯕ ꯐꯥꯎꯗꯦ ꯀꯔꯤꯅꯣ ꯇꯧꯏꯗꯨꯅ ꯄꯣꯊꯥꯒꯦ ꯂꯩꯇꯗꯅ ꯃꯈꯥꯗ ꯐꯝꯃ ꯂꯩꯗꯨꯅ ꯑꯕꯨ ꯀꯥꯟꯅꯕ ꯇꯧꯏꯔꯣ ꯃꯇꯝ ꯁꯥꯡꯅ ꯀꯩꯁꯨꯝꯁꯪꯗ ꯍꯋꯥꯏ ꯄꯤꯖꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯕꯨ ꯀꯥꯍꯜꯂꯒ ꯌꯨꯝꯁꯦ ꯊꯛꯈꯥ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯕ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯏꯇꯥꯎ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤ ꯇꯜꯂꯤꯗ ꯏꯇꯥꯎ ꯑꯩ ꯆꯠꯅꯤꯡꯗꯦ ꯀꯩꯅꯣ ꯅꯨꯄꯤꯗꯧꯅ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯏꯀꯥꯏ ꯌꯥꯝ ꯊꯤꯕ ꯅꯨꯄꯤꯒ ꯃꯥꯜꯂꯤꯀꯣ ꯑꯁ ꯂꯥꯛꯑꯣꯁꯦ ꯑꯩ ꯅꯪ ꯆꯤꯡꯕ ꯉꯝꯃꯣꯏ ꯁꯥꯃꯨꯗꯧꯅ ꯀꯜꯂꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯀꯛꯆꯦꯡꯒꯨꯝꯕ ꯑꯩꯅ ꯆꯤꯡꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗꯦ ꯍꯥꯏꯖꯔꯤꯕ ꯂꯥꯛꯑꯣꯁꯦ ꯕꯕꯠ ꯈꯣꯏꯃꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯤꯡꯊꯦꯝꯃꯥꯁꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯦ ꯈꯨꯟ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯏꯇꯥꯎ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯪꯉꯨꯁꯤ ꯊꯝꯕꯥꯜꯁꯦ ꯑꯁꯤꯗ ꯂꯩꯔꯦꯕ ꯏꯇꯥꯎ ꯑꯩ ꯆꯪꯉꯔꯣꯏꯗ ꯅꯪ ꯆꯪꯉꯨꯔꯣ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯏꯇꯥꯎꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯣ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯀꯔꯤꯅꯣ ꯑꯗꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤꯕꯗꯨꯕꯣ ꯂꯩꯔꯥꯡ ꯅꯪꯒꯤ ꯈꯣꯏꯃꯨ ꯂꯥꯛꯄ ꯐꯥꯎꯕ ꯎꯗꯅ ꯃꯤꯁꯅꯥ ꯂꯩꯀꯥꯏ ꯀꯣꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯣꯏꯃꯨ ꯑꯣꯏꯕ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯔꯥꯡ ꯑꯩꯅ ꯄꯤꯖꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯃꯥꯂꯪꯕ ꯅꯍꯥꯛꯅ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨꯀꯣ ꯑꯆꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯥꯡ ꯃꯥꯒꯤꯗꯃꯛ ꯈꯣꯏꯃꯨ ꯑꯣꯏꯕ ꯑꯩꯅ ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯥꯅ ꯏꯐꯝꯗꯒꯤ ꯁꯃꯥꯏ ꯂꯩꯒꯦ ꯊꯧꯔꯥꯡꯕ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯈꯣꯏꯃꯨ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ ꯑꯆꯠꯆꯥ ꯇꯥꯅꯤꯡꯗꯦꯍꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯤꯁꯦ ꯏꯇꯣꯝꯇꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯍꯟꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯁꯨ ꯍꯟꯖꯈ꯭ꯔꯒꯦ ꯑꯁ ꯊꯝꯕꯥꯜ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯤꯡꯊꯦꯝꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯨꯊꯣꯛꯄꯤꯒꯦꯅ ꯃꯥ ꯍꯧꯕ ꯆꯪꯕꯗ ꯊꯦꯡꯉꯛꯄꯅꯦꯕ ꯃꯪꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯊꯦꯝꯃꯒ ꯄꯨꯊꯣꯔꯛꯏꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯎꯅꯔꯒ ꯇꯥꯅꯤꯡꯊꯦꯝꯗ ꯇꯥꯏꯅꯔꯅꯨ ꯑꯥꯏ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯈꯝꯕꯟꯗꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯍꯧꯅꯨꯍꯦ ꯅꯨꯄꯤꯅ ꯑꯗꯣ ꯊꯝꯕꯥꯜ ꯏꯇꯥꯎ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯒꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕꯅ ꯍꯦꯜꯂꯝꯒꯅꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯊꯝꯕꯥꯜ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯒ ꯂꯩꯇ꯭ꯔꯣ ꯑꯝꯇ ꯁꯤꯟꯕꯤꯁꯤꯗꯅ ꯑꯁ ꯇꯥꯈꯣꯏꯃꯣ ꯇꯥꯅꯤꯡꯊꯦꯝꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯗ ꯋꯥ ꯃꯥꯡꯅꯕꯅꯤ ꯃꯥꯅ ꯌꯥꯗꯦ ꯌꯥꯗꯦꯅ ꯌꯥꯔꯤꯕꯣ ꯑꯁꯣꯟꯕ ꯄꯥꯕꯒꯤꯗꯤ ꯃꯥ ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯔꯤꯕꯣ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯋꯥꯁꯦ ꯍꯧꯗꯣꯛꯀꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯖꯗ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯌꯥꯔꯤꯁꯦ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯂꯩꯔꯥꯡ ꯂꯩꯁꯛꯀꯤ ꯃꯇꯧ ꯂꯧꯔꯤꯕꯤ ꯈꯣꯏꯃꯨ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯤꯕꯤ ꯊꯝꯕꯥꯜ ꯇꯥꯈꯣꯏꯃꯣ ꯅꯪ ꯁꯨꯝ ꯍꯩꯅꯔꯛꯑꯣꯏꯗꯧꯔꯦꯀꯣ ꯅꯪ ꯍꯧꯖꯅꯨꯍꯦ ꯈꯣꯏꯃꯨ ꯍꯥꯏꯕ ꯇꯥꯠ ꯍꯩꯕ ꯏꯀꯥꯏ ꯈꯪꯗꯕꯧ ꯍꯣꯃꯩ ꯊꯥꯕ ꯁꯎꯟ ꯇꯣꯠꯄꯧ ꯌꯥꯔꯦ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯈꯣꯏꯃꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯀꯣ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯒꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ ꯃꯐꯝ ꯑꯁꯤꯗꯅꯤꯀꯣ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯃꯛ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗ ꯅꯤꯡꯁꯤꯡꯂꯤꯌꯦ ꯂꯥꯏꯖꯥ ꯉꯁꯤꯁꯨ ꯅꯪꯕꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗ ꯅꯪꯗꯤ ꯆꯠꯈ꯭ꯔꯦꯀꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯒꯤ ꯑꯣꯏꯔꯤꯌꯦ ꯁꯩꯍꯧꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯄꯣꯂꯣꯏꯒꯤ ꯐꯥꯎꯕ ꯑꯣꯏꯖꯈꯤ ꯅꯪꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯒꯤ ꯑꯗꯨꯃꯛ ꯑꯣꯏꯔꯅꯤꯌꯦ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯝꯕꯥꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯑꯍꯣꯏ ꯏꯇꯥꯎ ꯇꯥꯅꯤꯡꯊꯦꯝ ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯜꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯏꯔꯥꯜ ꯂꯩꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯕꯨꯡꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯔꯦꯗꯣ ꯃꯤꯌꯥꯝꯅꯁꯨ ꯑꯩꯕꯨ ꯎꯕꯗ ꯍꯩꯅꯔꯣꯏ ꯍꯥꯏꯗꯅ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯁꯦ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯌꯥꯗꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯀꯩꯒꯤ ꯃꯤꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯕꯅꯣ ꯇꯥꯅꯤꯡꯊꯦꯝꯗꯤ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯤ ꯇꯥꯅꯤꯡꯊꯦꯝꯒꯤ ꯀꯠꯊꯣꯛꯄ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯇꯥꯅꯤꯡꯊꯦꯝꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯇꯥꯅꯤꯡꯊꯦꯝ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯊꯦꯝꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯣꯏꯃꯨꯅ ꯊꯝꯕꯥꯜꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯗꯨꯅ ꯈꯣꯏꯃꯨꯒ ꯅꯤꯡꯊꯦꯝꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ
ꯈꯣꯏꯃꯨꯅ ꯇꯧꯗꯨꯅ ꯍꯦꯟꯖꯥꯡ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ 13ꯅꯤ ꯄꯥꯟꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯊꯥꯅꯤꯜꯅ ꯃꯆꯥ ꯂꯥꯏꯖꯒꯤ ꯈꯟꯗꯨꯅ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯇꯣꯟ ꯑꯁꯤꯅ ꯂꯥꯏꯖꯕꯨ ꯃꯆꯥꯅꯤ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯊꯥꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯇꯣꯟ ꯉꯥꯟꯕꯤꯅ ꯂꯥꯏꯖꯕꯨ ꯇꯥꯊꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯕꯨ ꯄꯟꯗꯨꯅꯁꯨ ꯆꯩꯕꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅ ꯆꯩ ꯊꯥꯡ ꯇꯧꯔꯕꯁꯨ ꯅꯣꯡꯃꯇ ꯂꯥꯏꯖ ꯃꯃꯥꯇꯣꯟꯗ ꯍꯪꯒꯠꯅ ꯃꯆꯤꯟ ꯈꯨꯝꯖꯔꯝꯗꯦ꯫ ꯂꯥꯏꯖ ꯃꯥꯅꯗꯤ ꯃꯃꯥꯇꯣꯟꯕꯨ ꯃꯥꯕꯨ ꯄꯣꯛꯆꯕ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯃꯥꯇꯣꯟꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯥꯏꯖ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯔꯨ ꯇꯔꯨꯕ ꯂꯥꯏꯖ ꯏꯔꯤꯛꯀꯨꯝꯕꯅꯤ꯫ ꯂꯥꯏꯖ ꯃꯥꯅ ꯄꯪꯐ ꯐꯗꯣꯛꯅ ꯈꯜꯂꯕꯁꯨ ꯃꯃꯥꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏ ꯆꯜꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯉꯥꯟꯕꯤ ꯃꯥꯒꯤ ꯑꯣꯏꯍꯧꯕ ꯑꯁꯤꯇꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯈꯜꯂꯤꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯥꯏꯖ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯅꯤꯡꯊꯦꯝ? ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯤꯔꯣ? ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯀꯣꯜ ꯑꯁꯤꯕꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯟꯗ ꯊꯝꯕꯥꯜ ꯊꯔꯣ ꯄꯥꯏꯕ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ? ꯑꯁ ꯂꯥꯏꯖ ꯅꯪꯒꯤ ꯀꯣꯆꯤꯁꯤꯗꯤꯕ꯫ ꯌꯥꯔꯤꯁꯦ ꯅꯤꯡꯊꯦꯝ, ꯑꯩ ꯊꯦꯡꯈ꯭ꯔꯅꯤ꯫ ꯏꯃꯥꯇꯣꯟꯅ ꯀꯨꯏꯃꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯩꯕ ꯇꯥꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯍꯥ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯈꯨꯟ ꯑꯁꯤꯃꯛꯇꯗꯒꯤꯅꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯅꯤꯡꯊꯦꯝ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯗꯨ ꯈꯪꯂꯝꯃꯤ꯫ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯏꯁꯤꯡꯗꯨ ꯈꯛ ꯁꯣꯛꯄꯗ ꯄꯨꯡ ꯀꯌꯥ ꯆꯪꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯡ ꯆꯥꯇ꯭ꯔꯦꯠ ꯇꯧꯔꯕꯗꯤ ꯀꯃꯥꯏ ꯇꯧꯒꯗꯧꯔꯤꯒꯦ ꯍꯥ? ꯆꯠꯂꯣ, ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠꯂꯣ꯫ ꯆꯠꯂꯨꯅꯤ ꯅꯪꯕꯣ, ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯌꯥꯅꯤ ꯏꯃꯥꯇꯣꯟ, ꯅꯆꯥ ꯑꯗꯨꯝ ꯅꯪꯅꯕ ꯇꯧꯖꯒꯦ꯫ ꯇꯦꯊꯔ ꯁꯥꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ꯫ ꯍꯩ ꯆꯠꯂꯨ, ꯊꯕꯛꯇ ꯁꯠ ꯇꯧꯔꯨꯆꯣ꯫ ꯅꯄꯥ ꯂꯥꯛꯑꯒ ꯊꯕꯛ ꯈꯨꯗꯤꯡ ꯅꯪꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯥ ꯍꯪꯉꯛꯑꯕꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕꯤ ꯑꯗꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯂꯩꯔꯕꯗꯤ ꯉꯥꯟꯕꯤ ꯇꯜꯂꯁꯨ ꯇꯟꯅ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜꯁꯨ ꯍꯜꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩꯃ, ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ? ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯤꯕꯅꯣ? ꯏꯔꯣꯝꯕ ꯑꯃꯒ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯔꯦ ꯄꯥꯕ꯫ ꯐꯔꯦ ꯑꯗꯨ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯅꯃꯥꯕꯨ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯣ? ꯏꯆꯥ ꯋꯥꯅꯤꯅꯦ꯫ ꯄꯥꯕ, ꯏꯃꯥꯅ ꯍꯦꯟꯁꯥꯡ ꯂꯣꯏꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯅ ꯄꯣꯊꯥꯍꯟꯕꯅꯤ꯫ ꯏꯃꯥꯇꯣꯟꯅꯗꯤ ꯌꯥꯖꯗꯕꯅꯤ꯫ ꯐꯔꯦ ꯏꯄꯥꯁꯨ ꯈꯣꯡꯈꯨꯠ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯈꯤꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯍꯧꯒꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯕꯒꯤ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯈꯩ ꯑꯗꯣ ꯃꯃꯥꯇꯣꯟꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕ ꯇꯥꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯊꯥꯅꯤꯜ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯉꯥꯟꯕꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯩ ꯉꯥꯟꯕꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛ ꯂꯥꯎꯅꯦ꯫ ꯍꯣ ꯀꯩ ꯍꯥꯏꯒꯦ? ꯑꯗꯨ ꯀꯟꯅ ꯀꯧꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯅꯪꯗꯤ ꯀꯟꯅ ꯀꯧꯗ꯭ꯔꯕꯗꯤ ꯇꯥꯗꯦꯗꯣ, ꯑꯗꯨꯒꯤꯅꯤꯅꯦ꯫ ꯏꯆꯥꯊꯣꯏꯕꯤꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯑꯃꯨꯛꯇ ꯀꯧꯔꯣ꯫ ꯉꯥꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯄꯨꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯥꯕ, ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯗꯤ ꯏꯄꯥ ꯊꯕꯛ ꯆꯠꯂꯔꯣꯏ꯫ ꯑꯩꯁꯦ ꯉꯔꯥꯡ ꯅꯈꯣꯏꯗ ꯋꯥꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯀꯥꯎꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯊꯥꯅꯤꯜ ꯃꯥꯅ ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯉꯥꯟꯕꯤ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯅꯨꯄꯥ? ꯑꯩꯁꯦ ꯍꯌꯦꯡ ꯂꯪꯐꯩꯗ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯥꯟꯕꯤ, ꯏꯆꯥꯊꯣꯏꯕꯤꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯁꯣꯛꯂꯕꯗꯤ ꯃꯁꯤꯒꯤ ꯑꯐꯕꯗꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯅꯪꯅ ꯂꯧꯒꯗꯕꯅꯤꯀꯣ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯃꯥꯇꯣꯟꯁꯦ ꯅꯪꯒꯤ ꯅꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯃꯥꯇꯣꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯈꯪꯖꯩ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯅꯨꯄꯥ ꯅꯪꯕꯣ? ꯍꯥꯏꯔꯣꯏꯗ ꯄꯥꯕ, ꯑꯩꯁꯦ ꯏꯃꯥꯇꯣꯟꯁꯦ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯉꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯇꯝ ꯈꯔ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯁꯨ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯕꯥ ꯍꯧꯅꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯨꯟ ꯑꯁꯤꯒꯤ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯈꯥꯕꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯖ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ꯫ ꯂꯥꯏꯖ ꯇꯥꯁꯤꯟꯅꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯕ ꯁꯥꯎꯅꯤꯡꯅ ꯂꯥꯏꯖ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛ ꯅꯥꯄꯜꯗꯤ ꯀꯥꯕ꯫ ꯅꯨꯄꯤꯅ ꯄꯣꯡꯒꯦꯅ ꯄꯣꯡꯂꯗꯤ ꯎꯌꯥꯟꯗ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯍꯩꯗꯣ ꯀꯥꯎꯗꯕ ꯐꯩ꯫ ꯇꯥ ꯈꯥꯕ, ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯣ ꯈꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯅꯆꯟꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯩꯗꯤ ꯇꯥ ꯈꯥꯕꯒꯤ ꯃꯐꯝꯗ ꯏꯕꯨꯡ ꯑꯃꯒꯨꯝꯅ ꯈꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯦꯔꯥꯟꯅꯕ ꯋꯥꯈꯟꯗꯤ ꯈꯟꯕ ꯈꯛ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯨꯟ ꯑꯁꯤꯒꯤ ꯂꯩꯁꯥ ꯀꯌꯥ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯁꯥ ꯑꯃꯕꯨ ꯈꯟꯕꯤꯌꯨꯗꯣ꯫ ꯅꯆꯜ ꯑꯩꯒꯤ ꯋꯥꯈꯟꯗꯤ ꯈꯟꯕꯗ ꯊꯣꯏꯅ ꯀꯥꯟꯅꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯁꯨꯛ ꯅꯥꯄꯜ ꯀꯥꯕ ꯈꯪꯉꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛꯄꯨ ꯇꯔꯥꯏ ꯇꯔꯥꯏ ꯍꯣꯡꯗꯣꯛ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯂꯥꯏꯖ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯇꯥ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯇꯥ ꯈꯣꯟꯗꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤ ꯂꯩꯊꯣꯜ ꯑꯃ ꯍꯦꯛ ꯌꯥꯎꯗꯦ꯫ ꯈꯣꯏꯗꯧꯒꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ꯫ ꯍꯣ ꯌꯥꯔꯦ, ꯅꯪꯅꯗꯤ ꯀꯩꯒꯤ ꯅꯁꯛꯇꯣ ꯐꯖꯧ ꯍꯥꯏꯒꯦ? ꯇꯥ ꯅꯤꯡꯊꯦꯝꯅ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯇꯧꯔꯛꯑꯁꯨ ꯅꯪꯅ ꯌꯥꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯃꯨꯛꯀ ꯍꯥꯏꯔꯛꯑꯗꯤ ꯌꯥꯈ꯭ꯔꯗꯧꯅꯤ ꯈꯪꯕ꯭ꯔꯣ? ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯦꯝꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯇꯥ ꯊꯕꯥꯅ ꯂꯥꯏꯖꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯖ, ꯂꯥꯏꯖꯧ, ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯆꯤꯟꯗ ꯂꯥꯁꯇꯕ ꯃꯥꯟꯖꯗꯣ ꯂꯥꯛꯑꯦ ꯇꯨ꯫ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯒꯅꯨ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯍꯦ꯫ ꯍꯥ, ꯀꯩꯑꯕ? ꯑꯁ ꯂꯥꯡꯒꯅꯨꯀꯣ, ꯃꯤ ꯇꯥꯅꯦꯕ ꯍꯤꯡꯁꯥꯕꯤ ꯅꯪꯕꯣ꯫ ꯇꯥꯔꯣꯏꯌꯦ ꯏꯕꯦꯝꯃ, ꯅꯊꯃꯣꯏꯅ ꯑꯗꯨꯛ ꯈꯣꯏꯗꯥꯔꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗ ꯁꯥ ꯂꯩꯔꯤꯕꯅꯣ? ꯀꯣꯛ ꯀꯣꯛ ꯌꯥꯊꯣꯛꯆꯍꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯒꯤ ꯂꯩꯁꯥ ꯈꯨꯗꯤꯡ ꯅꯤꯡꯊꯦꯝꯃꯇꯕꯨ ꯁꯣꯟꯖꯕ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯀꯌꯥ ꯀꯌꯥꯅꯤꯀꯣ ꯃꯤꯅ ꯍꯟꯖꯈꯤꯅꯤ꯫ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤꯕ, ꯅꯤꯡꯊꯦꯝꯃꯁꯨ ꯂꯥꯏꯖ ꯃꯥꯕꯨ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯂꯥꯏꯖꯒ ꯊꯦꯡꯅꯕ ꯑꯁꯤꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯥꯏꯖꯕꯨ ꯈꯥꯝꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯑꯝꯇ ꯉꯥꯏꯈꯣꯕ, ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯌꯦ, ꯀꯩ ꯋꯥ ꯑꯣꯏꯗꯣꯏꯅꯣ? ꯌꯥꯔꯒꯗꯤ ꯑꯁꯣꯏ ꯐꯥꯎꯕꯗ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯤꯡꯊꯦꯝ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯅꯤꯡꯊꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯅꯤꯡꯊꯦꯝ? ꯂꯥꯏꯖ, ꯉꯁꯤ ꯑꯁꯤꯅ ꯅꯐꯝꯗ ꯍꯥꯏꯖꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ꯫ ꯅꯐꯝꯗ ꯑꯩꯁꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯗꯨꯕꯨ ꯂꯥꯏꯖ, ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯇꯥ ꯅꯤꯡꯊꯦꯝ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯤꯡꯊꯦꯝꯃꯁꯨ ꯂꯥꯏꯖ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯥꯏꯖ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯇꯣꯝꯆꯧ ꯋꯥꯠꯇ ꯄꯥꯗꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅ ꯅꯤꯡꯊꯦꯝꯃꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯒꯤ ꯃꯄꯥꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯥꯟꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯣ ꯏꯃꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯍꯥꯏ, ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯀ꯭ꯋꯥꯛ ꯇꯧꯅ ꯑꯩꯕꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯣ? ꯍꯩꯃꯥ, ꯅꯪ ꯑꯣꯏꯔꯦ? ꯃꯇꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗ ꯂꯩꯁꯤꯟꯕꯤ, ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄꯤ ꯅꯪ ꯑꯣꯏꯔꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯗꯤ? ꯑꯁ ꯀꯔꯤꯅꯣ ꯏꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯄꯪꯗꯨ ꯄꯪꯖꯔꯗꯤ ꯃꯤꯆꯥ ꯌꯣꯛꯇꯅ ꯑꯗꯨꯝ ꯂꯩꯌꯣ ꯅꯪꯗꯤ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯥ ꯑꯃ ꯅꯃꯤꯠꯇ ꯎꯕꯁꯨ ꯅꯠꯇꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯒꯤ ꯃꯆꯥꯗꯨ ꯌꯣꯛꯇꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯂꯟ ꯊꯨꯝ ꯐꯪꯉꯤ, ꯃꯤꯆꯥꯗꯨꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ꯫ ꯃꯤꯆꯥꯗꯨꯅ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯑꯄꯣꯛꯄꯤ ꯃꯃꯥꯗꯧꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯏꯃꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯁꯦ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝꯅꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯍꯩ ꯑꯄꯪꯕꯤ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯀꯃꯥꯏ ꯇꯧꯗꯧꯔꯤꯒꯦ ꯑꯄꯪꯕꯤ ꯅꯪꯕꯣ? ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯧꯅꯦ꯫ ꯂꯥꯏꯖꯒꯤ ꯃꯃꯤꯡꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯅꯤꯜꯒꯤ ꯃꯃꯤꯡꯗ ꯂꯩꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯃꯣꯏꯇꯥꯗꯒꯤ ꯃꯤꯡꯗ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯍꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯖꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯅꯦ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯖꯁꯦ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯜꯂꯣ꯫ ꯑꯗꯨꯒ ꯊꯥꯅꯤꯜꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯉꯥꯡꯗ ꯇꯦꯊꯅꯕ ꯇꯧꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ?
ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯑꯇꯣꯝꯕꯤꯅ ꯐꯅꯦꯛ ꯐꯧꯕꯗꯤ ꯐꯗꯤꯒꯣꯝ ꯃꯀꯥ ꯇꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯐꯗꯦ ꯈꯪꯗꯕ꯭ꯔꯥ ꯍꯣꯏꯕ ꯏꯃꯥ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯥ ꯊꯥꯟꯖꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯈꯛ ꯂꯩꯍꯧꯏ ꯑꯗꯨꯅ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯁꯈꯤꯅ ꯉꯥꯟꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯉꯥꯟꯕꯤ ꯃꯋꯟ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟꯊꯨꯝ ꯑꯁꯤꯗ ꯀꯂꯛ ꯃꯤꯍꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯍꯟꯕ ꯐꯥꯎꯕ ꯉꯝꯂꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯁꯦꯜ ꯑꯃꯗꯤ ꯂꯟꯊꯨꯝꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯂꯟꯊꯨꯝꯗꯤ ꯇꯥꯜꯂꯒ ꯐꯪꯏ ꯑꯗꯨꯕꯨ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯁꯈꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯟꯕꯤꯅ ꯀꯔꯤꯕꯨ ꯇꯧꯔꯛꯄ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯁꯨ ꯉꯥꯟꯕꯤ ꯂꯥꯏꯖꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯤ ꯍꯥꯏ ꯂꯥꯏꯖ ꯇꯥꯗ꯭ꯔ ꯅꯪꯕꯣ ꯅꯅꯥꯒꯗꯨ ꯄꯪꯂꯕꯣ ꯍꯥ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯥꯏꯖ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩꯗꯣ ꯍꯤꯡꯒꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯔꯨꯕꯅꯦ ꯍꯣ ꯏꯕꯦꯝꯃ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤ ꯅꯪ ꯑꯃ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯁꯦ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯉꯥ ꯇꯨꯡꯒꯣꯜ ꯑꯃꯅ ꯆꯥꯎꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯅꯆꯥꯅ ꯀꯩ ꯂꯥꯟꯈ꯭ꯔꯕꯒꯦ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯁꯤ ꯃꯇꯧ ꯍꯥꯏꯅ ꯍꯟꯖꯤꯟ ꯇꯥꯛꯂꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯉꯁꯤꯗꯤ ꯈꯔ ꯉꯟꯕꯁꯤꯗ ꯍꯩ ꯌꯥꯔꯦ ꯆꯒꯠ ꯅꯆꯤꯟꯗꯣ ꯈꯨꯝꯂꯛꯀꯅꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯃꯥꯒ ꯁꯥꯟꯅꯖꯕ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯆꯥꯏꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯆꯥꯏꯕꯤ ꯃꯥꯁꯨ ꯌꯥꯍꯧꯕꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯆꯥꯏꯕꯤ ꯅꯪꯗꯤ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯍꯣ ꯉꯥꯏꯔꯤꯌꯦ ꯇꯟꯃꯟꯗꯅ ꯍꯦꯛ ꯍꯧꯒꯠꯇꯕꯅꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯐꯤꯁꯤꯃꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯁꯤ ꯍꯣꯏ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯑꯃꯗꯤ ꯉꯥꯟꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯥꯏꯕꯤꯅ ꯉꯥꯟꯕꯤ ꯏꯕꯦꯝꯃ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯁꯨ ꯅꯠꯇꯕ ꯅꯆꯥꯗꯨꯕꯨ ꯌꯣꯛꯏꯅꯦ ꯇꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯅꯕ꯭ꯔꯣ ꯈꯪꯗꯦꯗ ꯆꯥꯏꯕꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯏꯖꯗꯣ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯈꯥꯕꯅ ꯑꯉꯥꯡ ꯑꯃ ꯂꯩ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯁꯤꯔꯣ ꯁꯦꯜꯁꯨ ꯌꯥꯝ パꯏꯕꯅꯤ ꯅꯪꯅ ꯄꯥꯝꯃꯤꯈꯩ ꯁꯦꯜꯗꯤ ꯑꯗꯨꯝ ꯊꯥꯗꯔꯛꯀꯅꯤ ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯀꯦ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯍꯩꯃꯥ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯄ ꯍꯣ ꯏꯕꯦꯝꯃ ꯑꯗꯨꯗ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯅꯪꯒꯤꯗꯤ ꯋꯥꯏ ꯁꯪꯕ ꯁꯦꯜ ꯐꯪꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯌꯥꯔꯦꯁꯦ ꯑꯗꯨꯗꯤ ꯉꯥꯟꯕꯤ ꯑꯁꯨꯝꯅ ꯉꯥꯟꯕꯤ ꯑꯃꯗꯤ ꯆꯥꯏꯕꯤ ꯀꯩꯊꯦꯜꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯒꯗꯕ ꯄꯣꯠꯁꯤꯡ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯈꯥꯕꯒ ꯉꯥꯟꯕꯤꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯝꯃꯤ ꯈꯥꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯄꯥꯝꯃꯨꯕ ꯂꯩꯇ ꯉꯥꯟꯕꯤꯗ ꯁꯦꯜꯁꯨ ꯊꯥꯗꯔꯝꯃꯤ ꯉꯥꯟꯕꯤ ꯃꯥꯁꯨ ꯁꯦꯜꯇꯕꯨ ꯃꯤꯍꯧꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯗ ꯈꯥꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯝꯃꯤ ꯉꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯉꯥꯟꯕꯤ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯈꯥꯕ ꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯏꯃꯥ ꯅꯌꯥꯅ ꯚꯛꯇꯤ ꯑꯃꯇ ꯖꯣꯏ ꯍꯩꯃꯥ ꯈꯥꯕ ꯌꯥꯔꯦꯅꯤ ꯅꯪꯕꯣ ꯂꯝꯕꯤꯁꯤꯗ ꯕꯦꯕꯥꯔꯗꯤ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯦꯗ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯗ ꯎꯠꯀꯗꯕꯅꯤ ꯏꯃꯥ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕ ꯁꯥꯃꯨꯅ ꯏꯃꯥ ꯈꯥꯕꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯥꯃꯨꯛ ꯐꯕ ꯂꯩꯔꯣꯏ ꯂꯣꯏꯅꯔꯗꯤ ꯍꯣꯏ ꯌꯥꯔꯤꯁꯦ ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ ꯍꯣꯏꯕꯨꯗꯤ ꯁꯨꯝ ꯑꯩꯒꯤ ꯂꯥꯏꯖꯗꯣ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯈꯥꯕ ꯅꯨꯄꯥ ꯊꯣꯛꯎꯅꯦ ꯅꯪꯕꯣ ꯑꯄꯥꯝꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯉꯝꯅꯕ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯃꯥ ꯑꯩꯅꯁꯨ ꯌꯥꯔꯤ ꯃꯇꯦꯡꯁꯨ ꯄꯥꯡꯒꯅꯤ ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯒ ꯈꯔ ꯌꯥꯎꯖꯕ꯭ꯔꯣ ꯑꯩꯁꯦ ꯀꯩꯊꯦꯜ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗ ꯁꯦꯜꯁꯦ ꯈꯔ ꯀꯧꯔꯕ ꯑꯗꯨꯗ ꯏꯃꯥ ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯁꯤꯅ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯉꯥꯟꯕꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯍꯣꯏ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯑꯗꯣ ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎ ꯀꯩꯊꯦꯜ ꯆꯠꯈꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕ ꯍꯥꯏꯕꯁꯤ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯍꯦ ꯁꯣꯝꯗꯅ ꯈꯥꯕ ꯑꯃꯗꯤ ꯁꯥꯃꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯥꯃꯨꯅ ꯏꯇꯥꯎ ꯏꯅꯦ ꯉꯥꯟꯕꯤꯁꯤ ꯑꯩꯗꯤ ꯈꯇ꯭ꯔꯛ ꯇꯨꯝ ꯃꯥꯟꯁꯤꯜꯂꯦ ꯁꯦꯜ ꯂꯧ ꯌꯥꯅꯕ ꯈꯥꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯑꯗꯤ ꯈꯥꯕꯅ ꯂꯦꯝꯅ ꯀꯩꯁꯨ ꯊꯥꯔꯣꯏ ꯏꯇꯥꯎ ꯅꯪ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯑꯣꯏꯅꯕ ꯈꯟꯕ꯭ꯔꯥ ꯑꯍꯥꯟꯕ ꯑꯩ
ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯅꯕꯒꯤ ꯏꯊꯤꯜ ꯐꯥꯎꯍꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯥ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯥꯅ ꯇꯧꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯅꯤꯡꯊꯦꯝꯃꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯂꯥꯏꯖꯕꯅꯁꯨ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕ ꯃꯕꯥꯅꯤꯒꯤ ꯃꯇꯧꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯑꯣꯏꯍꯟꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯗꯅꯤ ꯂꯩꯃꯅ ꯍꯣ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯃꯆꯥꯁꯤꯗ ꯂꯩꯌꯦ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯅ ꯍꯣ ꯏꯃꯧ ꯄꯥꯝꯃꯦ ꯏꯃꯧ ꯏꯃꯥ ꯆꯤꯕꯣꯟ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯏꯆꯥꯒꯤ ꯃꯗꯨꯗ ꯏꯃꯥꯒ ꯅꯣꯏ ꯄꯥꯕꯒꯤꯗꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗ ꯅꯃꯥ ꯅꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯑꯣꯏꯔꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯣꯏꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯣ ꯏꯃꯧ ꯄꯥꯝꯂꯦ ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯍꯣ ꯏꯃꯧꯗꯣ ꯃꯌꯨꯝꯗ ꯂꯩꯕꯗ ꯋꯥꯔꯝꯃꯅꯤꯌꯦ ꯃꯃꯥꯇꯣꯟꯗꯨꯒꯤ ꯁꯥꯔꯩꯗ ꯑꯥꯏ ꯏꯃꯥꯗꯤ ꯀꯅꯥ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ ꯏꯆꯥꯅ ꯇꯧꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯕꯨ ꯅꯃꯥ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯔꯒ ꯄꯣꯛꯆꯕ ꯏꯆꯥꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕꯣ ꯑꯁ ꯏꯃꯥꯁꯤꯗꯤ ꯏꯀꯥꯏꯒꯦ ꯇꯧꯔꯛꯏ ꯑꯗꯣ ꯄꯥꯕꯗꯣ ꯂꯪꯐꯩ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯄꯥꯕꯒ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯡꯕꯨ ꯁꯦꯝꯂꯒ ꯆꯠꯄꯅꯤ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯇꯧꯔꯒ ꯃꯥꯡꯒꯣꯜ ꯀꯥꯔꯨꯁꯤ ꯍꯥꯏꯔꯤꯔꯣ ꯉꯥꯏꯈꯣꯗ ꯏꯃꯥ ꯏꯔꯥꯡ ꯌꯥꯝ ꯐꯔꯛꯈꯤꯅꯨꯀꯣ ꯅꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯇꯥꯟꯖꯥꯁꯤꯗ ꯈꯣꯏꯃꯨꯁꯨ ꯂꯥꯛꯂꯝꯃꯤ ꯀꯩꯗꯧꯅꯔꯒꯦ ꯑꯩ ꯂꯥꯛꯄꯁꯤꯗ ꯋꯥꯔꯤꯒꯁꯦ ꯁꯠ ꯂꯦꯞꯄꯗꯨꯅ ꯍꯣ ꯑꯩ ꯂꯣꯏ ꯇꯥꯖꯍꯧꯋꯦ ꯈꯣꯏꯃꯨ ꯑꯩꯉꯣꯟꯗꯕꯨ ꯂꯩꯔꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯗ ꯂꯩ ꯉꯝꯗꯗꯅ ꯄꯥꯏꯔꯛꯏꯅꯤ ꯍꯩ ꯈꯣꯏꯃꯨ ꯍꯥꯏꯕ ꯇꯥꯟ ꯀꯥꯏꯕ ꯏꯃꯥ ꯆꯪꯖꯈ꯭ꯔꯒꯦ ꯅꯣꯏꯅꯦ ꯃꯈꯥ ꯁꯝꯊꯍꯧꯔꯣ ꯑꯁꯨꯝꯅ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯣꯏꯃꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯥꯏꯖ ꯎꯅꯔꯝꯃꯤ ꯇꯥ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ ꯎꯅꯔꯁꯤ ꯍꯥꯏꯔꯒ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ ꯂꯥꯏꯖ ꯏꯃꯥꯅ ꯅꯪꯕꯨ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏ ꯂꯩꯔꯦ ꯅꯣꯏ ꯄꯥꯕ ꯍꯜꯂꯛꯑꯒ ꯃꯥꯡꯒꯣꯟ ꯀꯥꯍꯜꯂꯛꯑꯒꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯌꯨꯝꯗ ꯂꯩꯈꯤꯒꯦꯗ ꯍꯣꯏ ꯌꯥꯔꯦ ꯈꯔ ꯂꯩꯔꯗꯤ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯅꯦꯝꯗꯣ ꯈꯥꯕꯒ ꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯨꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯏꯃꯥꯇꯣꯟꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡ ꯃꯇꯧꯗꯤ ꯀꯝꯗꯧꯋꯦ ꯑꯗꯨꯒ ꯃꯥꯅ ꯅꯪꯕꯨ ꯑꯣꯠꯄ꯭ꯔꯥ ꯊꯤꯅ ꯇꯧꯕ꯭ꯔꯥ ꯅꯁꯥꯁꯨ ꯈꯔ ꯃꯌꯦꯡ ꯇꯥꯏ ꯑꯁ ꯌꯥꯔꯦꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯈꯨꯝꯅꯕꯒꯤ ꯃꯇꯝꯒ ꯄꯤꯗꯦ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯩꯌꯦꯕ ꯍꯣ ꯄꯥꯈꯠ ꯆꯥꯎꯕꯧ ꯑꯩꯒꯤ ꯃꯥꯟꯖꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯗꯣ ꯍꯜꯂꯁꯦꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯔꯦꯕ ꯃꯇꯝ ꯑꯁꯣꯝ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏꯁꯦ ꯌꯥꯔꯦꯕ ꯄꯥꯕ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯏꯃꯥꯗꯣ ꯃꯥꯡꯒꯣꯜ ꯀꯥꯍꯟꯕꯤꯔꯛꯑꯣꯕ ꯌꯥꯔꯕꯣ ꯁꯤ ꯑꯣꯏꯔꯗꯤ ꯍꯣꯏ ꯌꯥꯔꯦ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯩ ꯄꯥꯈꯠꯂꯦꯕ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯉꯥꯟꯕꯤ ꯑꯃꯗꯤ ꯈꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯅꯦ ꯅꯌꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯣꯕ ꯍꯣ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯈꯔꯗꯤ ꯋꯥꯕ ꯇꯥꯔꯦ ꯁꯨꯝꯗꯧꯔꯣ ꯍꯣꯔꯦꯟꯁꯦ ꯂꯥꯏꯖꯗꯣ ꯑꯩ ꯃꯥꯒꯤ ꯃꯇꯥ ꯊꯕꯥ ꯍꯣꯏꯗ ꯆꯠꯍꯜꯂꯒꯦ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯅꯈꯣꯏꯅ ꯇꯧꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯪꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯉꯥꯟꯕꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯂꯥꯏꯖ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯣ ꯇꯥꯗ꯭ꯔꯕꯣ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥꯁꯤꯡ ꯉꯁꯤꯗꯤ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯣ ꯏꯆꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯌꯥꯔꯤꯁꯦ ꯏꯃꯥꯇꯣꯟ ꯑꯩꯗꯤ ꯏꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯤꯌꯦ ꯑꯗꯨꯝꯅ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ ꯉꯁꯤꯗꯤ ꯊꯕꯛ ꯄꯨꯝꯕ ꯅꯃꯥ ꯑꯩꯅ ꯇꯧꯍꯧꯔꯒꯦ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯅꯇꯥ ꯊꯕꯥ ꯍꯣꯏꯗ ꯆꯠꯂꯣ ꯉꯥꯏꯍꯥꯛꯁꯨ ꯆꯠꯊꯣꯛꯄ ꯐꯩꯌꯦ ꯌꯥꯔꯅꯤꯗ ꯏꯃꯥ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏꯌꯦ ꯏꯆꯥꯗ ꯅꯈꯣꯏꯒꯤ ꯃꯇꯝꯗꯣ ꯏꯃꯥꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯤꯌꯦ ꯑꯁꯨꯝꯅ ꯉꯥꯟꯕꯤꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯁꯨ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯀꯧꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥꯁꯨ ꯃꯇꯥ ꯎꯕꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩ ꯅꯨꯃꯤꯠꯅ ꯇꯧꯔꯛꯏꯁꯤꯕꯣ ꯌꯥꯗ꯭ꯔꯣ ꯂꯥꯛꯄꯒ ꯌꯥꯗ꯭ꯔꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯃꯥꯇꯣꯟꯗꯤ ꯀꯩꯝꯇ ꯍꯥꯏꯍꯧꯗ꯭ꯔꯕꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤꯀꯣ ꯉꯥꯡꯉꯣꯏꯌꯦ ꯏꯃꯥꯇꯣꯟꯅ ꯆꯠꯂꯣꯅ ꯂꯥꯛꯏꯅꯤ ꯏꯃꯥꯗꯣ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯦ
harau harau tawre ngasidi macha aibu nungsira aba male ngasidi asengbagiro adubo erdi phaine lao adadi lakthokdana lakpanina singju suraga charawasi yaye ado ai paw musa tambidoini kai pawno taning themgira mane taning themna mangol kar age haire is yade ko midi mau goi khrani ko de as ai tamda ngai haudoraba as yariba baba imana mo kai hairtuno khangri yar kani he pakhat ka noi bema taning them haire phattaba mi sunate adugi samathakta noi pabaga moi pabaga su luna tinai dudi makhoi masen khangladi harau bada lore dauni asumna mata ani ado hara harau ngai hak pullaga laizama yumda halaklami halakpagi lambi dani khaba amadi samu laizabu lakpa ngai duna leirami laizama su khaba amadi samu makhoi ani adu ubada hainadaba phaurami laiza hadangai ko wam ta hage ta khaba kaiwa oirabano ngasi de gi sangai da ai ki loina bi oina leibiro haibabu kai khalige samuna nakhut ta hamlaga lungaina leiduni da khalu khalu ta khaba ai se lekai gi na chane hanjan hanjan smaina tawbasa ai di pamjade mamang thakta so haijakrabaduni hanjin hanjin wa makha tanabasa ai di senga pamjade laiza haibam thoi haibagi haibane khaba ina pam khram pot phangdana tokte haibase kaudo pai nangna yadrabasu nangi nama to nadi nangse ai yoibada ayaba pirabane naingondagi selsu kaya kaya ni lokriba kare ima to na ta khaba laitonda sarupande haibagi matago haiba yare na panghaida haiganu nama to ni saglondi nangna khangdraga naingonda arambata hanbadi yar tapna tapna khanga poisano jagat jagat ngangna dana matamang na bani law salasi asi haiduna khabana laizagi khudang paiduna tinglami tanja asi nungthalgi matam oibana mi kaya chatnaramde asumna khabana mi kaya tadaba mafam amada laizabu puraklami laizama sumabu kanbirabadi haiduna laurami laurabasu kanana sumagi khonjel taramde khaba amadi samuna tawduna asum purakpana mi kaya tadaba mafam adu yausilaklami adubu tanja chaba haigadra laibak thiba haigadra nengthemasu sing thiruba loiraga kumtharakpaga mapa sanaduna khabana tawriba adu urami khaba masu nengthemabu ubada laijabu manakta singsinduna thang nangak samda thamduna nengthem nang ngasi dege pambagi mayokta lepakano natrabadi ngasi asina laijigi arebe numit oikhibasu yai aigi oiba phangloidabadi kanagi soiba yaroi adu puksen pikpa mina khaloidaba wakhan khaba nangna khaliba tawribado yam lale nang wakhal amuda khantham asi haiduna ningthem tapna tapna changsilakliba ningthembu samuna pharami samu amadi ningthem muknarami muknabada ningthemana masa khara phaba oibana samu bu phurami matawadu ubada khabana laijabu minungsi amata yauda thangna thinduna hatlami matawadu ubada ningthem asabana aphapata karisu khanda khaba bu tamthina phubada khabagisu aroiba mikup ohenki laijamagi nungsibada ngauraba ningthemana laijamagi damak laman khumki phangki laijamagi damakta mihatpa mingthon laijamasu ningthemana kayam nungsijaba haibada aroiba mikup aduda wana ikhenglakta yengjaki nason piknasu ningthemagi maphamda wahai kharasu hairami thaningthem handak mapu asida nang ai panthong yau haina mapu mana tambiramdrabai mathang mapok haibadana leiramba thoklaba nang ai panthong yau boisiko handak mapu asidadi nungsi naphamdagi lamna chatpadare tani laija ningthemagi mamingbu mapung phana kauba ngamda thawaiga haksangga khainaki oikhre mikup asina laija amadi ningthem anigi lapnabagi miku chatkhre laija madi mapok asida amuk hana halaknaroidaba mafam amada leihauba tai ningthemadi laija magi nungsi maichakpu khangduna isor mana tambiramlaba mathang mapok haibada ngairamgani laija manasu ningthem manasu ngairi
ꯅꯤꯡꯊꯦꯝꯃꯥꯁꯨ ꯂꯥꯏꯖꯃꯥꯒꯤꯗꯃꯛ ꯃꯤꯍꯥꯠꯄ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯈꯤ ꯀꯩꯁꯨꯝꯁꯪꯗ ꯉꯥꯟꯕꯤ ꯃꯥꯁꯨ ꯃꯥꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯄꯨꯝꯕ ꯁꯥꯃꯨꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯧꯗꯨꯅ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯗ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯄꯨꯝꯕ ꯍꯥꯏꯖꯈꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯥꯅꯁꯨ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯂꯛꯈꯤ ꯑꯗꯨꯒ ꯁꯥꯃꯨꯁꯨ ꯃꯤꯍꯥꯠꯄꯗ ꯆꯦꯟꯅꯕꯒꯤꯗꯃꯛꯇ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯕꯗ ꯃꯃꯥ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯩꯅꯥ ꯑꯣꯏꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯋꯥꯈꯜ ꯃꯥꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯑꯌꯨꯛꯀꯤ ꯑꯍꯥꯟꯕ ꯌꯦꯟꯈꯣꯡ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯧꯔꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯇꯥꯟꯖꯥ ꯑꯁꯦ ꯇꯣꯝꯆꯧꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯎꯔꯦ ꯆꯨꯔꯤ ꯇꯥꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯗꯣ ꯏꯆꯥꯊꯣꯏꯕ ꯀꯩꯗꯧꯔꯦ ꯇꯨꯝꯗ꯭ꯔꯕ꯭ꯔꯥ ꯅꯪꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯄꯥꯕ ꯏꯆꯥꯒꯤ ꯑꯋꯥꯕ ꯏꯄꯥꯈꯛ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯔꯗꯤ ꯈꯟꯁꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯏꯆꯥꯊꯣꯏꯕ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯏꯃꯧꯒꯤꯁꯨ ꯑꯩꯁꯨ ꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯄꯥꯁꯨ ꯈꯪꯉꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯑꯁꯣꯝꯒꯤ ꯄꯥꯕꯗꯨꯁꯨ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯗꯨꯅꯇ ꯂꯩꯔꯕꯅꯤ ꯄꯥꯕ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯗꯤ ꯅꯆꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯑꯩ ꯂꯥꯏꯖ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯍꯟꯗꯛ ꯃꯄꯣ ꯑꯁꯤꯒꯤꯗꯤ ꯅꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯅꯨ ꯄꯥꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯦ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯄꯥꯕ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯖꯈ꯭ꯔꯒꯦ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯀꯦ ꯍꯥꯏꯅ ꯅꯆꯥꯅ ꯈꯟꯖꯩ ꯃꯁꯤꯗ ꯄꯥꯕ ꯑꯅꯤꯅ ꯅꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯥꯕ ꯄꯥꯕꯅꯁꯨ ꯂꯥꯏꯖꯒꯤ ꯄꯥꯕꯗ ꯈꯔ ꯍꯥꯏꯕꯤꯌꯨꯕ ꯏꯄꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯏꯄꯥꯅ ꯊꯨꯡꯍꯟꯒꯅꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯉꯁꯤꯗꯒꯤ ꯏꯄꯥꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯏꯇꯥꯎꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯅ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯁꯨ ꯌꯥꯔꯝꯗꯦ ꯇꯣꯝꯆꯧ ꯑꯃꯗꯤ ꯊꯥꯅꯤꯟꯅ ꯅꯤꯡꯊꯦꯝꯃꯥꯕꯨ ꯊꯦꯝꯂꯕꯁꯨ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯅꯤꯡꯊꯦꯝꯃꯥꯒꯤ ꯐꯤꯔꯦꯞꯇꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯖ ꯃꯍꯥꯛ ꯈꯛꯀꯤ ꯑꯣꯏꯈꯤ ꯂꯦꯝꯍꯧꯔꯤꯕ ꯅꯤꯡꯊꯦꯝꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯃꯗꯤ ꯄꯥꯕ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯄꯥꯕ ꯃꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤ ꯅꯤꯡꯊꯦꯝꯅ ꯂꯥꯏꯖꯒꯤ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯪꯂꯦꯟ ꯑꯃ ꯁꯥꯈꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯃꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤ